UKNN MLA Ngur Salong Sanate da Ibase will Piduna Sengdorak Naba Kangan Kre, United Kuki National Army UKN Mar Division of Furup Adugi MLA Ngur Salong Sanate da akan warning to Bagalwin in Manipur Langak Tasaruk Yabagi Maram Ibasero or in a February Kungani Toy Power the Pirak Naba Kangan Kre, Karigum of Home Adu Tabuko in a Pangtorak Trabadi Subsab Action Lorok Bagalwinana, here Nasati Pium Amalakpa Haineki Henkre. Manipuri lengak semada kuki jogi MLA ahum saruk yakibagi political gi oiba luraba tanfam asda kan bo wafam adu phangdura kibani makoi gi rajniti gi khongthang aduna kuki jo amasung mar purup ta tangdu laita da phawale makoi na Manipuri lengak saugali ba adu masa gi purup ta namthak to bani separate administration na trang union territory ama demand to ribasing gi phukning wakhan na thai hanna ba thausil amani ngursalong sanate na lawdi ba khongthang adu haksin na lawba ga loina na mar nupi angang kaya hat kibagi texak sanate na pugada bani mar in pui general Headquarter amasung mar civil society kayana hanjil warning tawkibasu laikhrabani mahakna kholiba khongthang adu makhata na khangduna leibang amlaroi aroiba oina khangalli madudi sanate ni aiba serol oina look at sengdor kadabani kuki jo phurupta leiba miyoi singna mahak pusang jafam piba yaroi karigu masang jafam piram labana tragana mahak pu saugatam labati thorakpa yaba apata gi teksa khudeng masa na pujagadabani mar civil society singna su sanate da minungsi pokpana tragna saugatpa yaroi wafa masigi mayokta thabuk torok labati hena khudung thi mayokna kani hairi Gorkha Regiment ki thong yaning da phongdorak li ngarang lei mukhong dani pan suba Gorkha Regiment sa thakiba thong adu yamna luzu da amadi wakhal yaw da matau aduna India gi security force amadi Kuki Millitantsing ga thabuk tomini haiba takle haina committee on protection of indigenous peoples ancestral land copy pal na yaning da phongdorak li copy pal gi media cell na thadur ki baserul amada ngarang nungtin pung baroga makhairam tabada naga misam sing sastra gi mayum da halakpa matam da singmang lei mukhong Kuki Millitantsing na lingna leiba mafam asida nipan suba GR gi personnel sing na maram chadana khamlaka miyam da haiki wahi wata adu phajade duty to riba security personnel na naga misam da makhoi gi gate hangbang amlaroi Kuki leader sing da gi order laite haibasi lebak thibani wafam asina Indian security force sing gi constitutional mandate integrity amadi neutrality kadai da satkrabage haina hanglakli thabuk laukhatpagi mohta hena dum Kuki Millitantsing asida support pi duna Millitantsing ga misam miyam da makhoina semba buffer zone gi marumda terrorist tawhanduna leire masikumpa security force oiraga unconstitutional oiba machet tanaba insinba manba thong asi lebak asida leiriba citizen singna condemn tawpham thoki maram aduna committee on protection of indigenous peoples ancestral land copy palna thu matamna singkhong chingya da leiba Kuki Millitantsing mathakta divisive action lokat piu amadi lamdam asta rule of law lei haiba asengba wayel lei India gi constitution na kon mafam ni haiba uthok piu haina appeal torakli Custom Officer ahumgi mathakta CBI na FIR register tawkhre Central Bureau of Investigation CBI na Mizoram da thabuk torokpa Custom Officer ahumgi mathakta lupa lakh kuntraga manga henbagi lana sel lobagi maram da FIR ama register tawkhre Churasanpur leiba yumda thiba humbagi thabuk sa thakre haina agency gi paw amana hairi masak maming tangthok taba officer ahum adugi manungda retired superintendent ama amasung inspector ani yauri maru oina hairi official sing asina border gi lana problem sing adu illegal gratification lawrabam matung thadokibani policy gi matung in a case asigi official registration adu February ahum da additional commissioner of CGST Guwahati na wakat sabagi matung ina tawkibani kumja 2022-23 gi matamda Indian Myanmar border manakta leiba East Mizoram gi Champai town da custom preventive force thabuk tawba matamda makhoi gi official position abuse tawki haina maral city CBI na haikibada official sing asina kwa maru amasung foreign surup sing faki adubu ligan procedure sing induna sis documentation tawdana thadoki faraba problem sing adu thadok na bagi damakta official sing asina lupa lakh kuntra ka manga thadok man oina lawkibani illegal fund plot track tawnaba amasung evidence khomjin na bagi damakta CBI na state manga Assam Guwahati Arunachal Pradesh Itnagar Bihar Patna amasung Manipuri Churasanpur leiba makhoi gi yum amasung office sing da punna thibhum bagi thabuk chathakre hairi Kuki ni singna basing na tangkhul na hama purakpa gi hau dalitan na kangluk masen nauna umkhatna rakle ingna sikna leimina ba tangkhul amasung Kuki gi loop singna miyam da appeal tawrakli haukibano midang dalitan police station gi manung san balitan sarai khong village da Kuki ni singna basing na purakpa gi tangkhul na hama sokpa gi hau da mai ke adom da kangluk masen nauna amu umkhatna rakle thaudok adu thokraba matung da khoisaw na miyam na maral lebasing pha de haiduna dalitan police station da gi thomjilakpa da gi irang ama toki Amarom da ingna sikna wari sanaraga customary logi matung inna wathok asigi wari sin purakna na Kuki students organization yauna Kuki amasung naga gi lup singna miyam da appeal torokli litan sarai khong village ta thoki ba thaudok adu Kuki students organization KSO ukhul district na kan mong da condemn torokli lup asina thador pa serol amana hai mayai ka basin jaksin da khunggang ani khunja sing gi marakta isam samna ningai sangdanar pa ki thaudok adu thoki bani litan sarai khong gi village authority gi khutang da thaudok adu ga mari lena na yasinna ba purakra bani
असोक अपन नंगलब मियोय अदुगी इमुंगी मनुंग वरी सानादुना कस्टमरी लोगी मतुंग इना यासिनबा पुरकले नकल अनि यासिनबा पुरकनबा होटनरिङै चरक्ता मथोंग मरांग खंगदना मियाम हौरकलगा खतना चैनबगी थौदोक थोखिबा यानिंगदे थौदोक अदु युमलोनरिबा खुंगंग अनि नुंसी चानाना लैमिनबगी फिवमदा अकाइबा थौगलकपा याय हिरम असगी मतंगदा लेबाक मियाम सिविल सोसाइटी अमदी मरी लेनबा अथॉरिटी सिंगना यारिबा मखै पुकनिंग फाथबगा लोइनना थौदोक अदु खंगलुक ओइबा मिटेंगदा संगसिन बिदनबा होटनगदबनी हाइरि अमरोम लितान सराइखोंग विलेज अथॉरिटी ने थौदोक अदु कंडेम तौखिबगा लोइनना मिफम खुदमक पुकनिंग फाथना लैबिनबा अमसुंग थौदोक अदुगी मतंगदा खंगलुक ओइबा वाफम पुसिलक्तनबा फोंदोरकले हिरम असगी मतंगदा थदोरकपा सेरोल अमना हाय ngarang numitang pung nipal makai tabada tangkul amasung kuki frup ki mai ka basinjak sinaba miyoy khargi maraktani ngai sangdana ba thorak ki thodok adu AS Sterling ko ba miyoy ama sokhi soklaba miyoy adugi manung dalitan sarai khongi chief hem khongthang baite da pau pirak paga loina nakal ani wari sanaduna customary logi matungina yasinaba purakna banga simifam ama pangthok pa haina lepna ki adu bo soklaba miyoy adu imung manunggi miyoy sing laktaba maram na mifam pangthokide madugi mahutta sikibung khulki khulai paiba miyoy kamarom laklaga litan sarai khong village chief ki mayumda attack torkibani hairi MLA Bungjanging Balte Imphal laktuna air ambulance ta Delhi sakhre Chief Minister Waikem Chana Bungjanging Balte Birtiken Rajit International Airport ta unakhre Fairjol District ke Thanlon Assembly Constituency ki MLA Bungjanging Balte masaka henangamlakta dagi ambulance amada Churasanpur dagi Imphal tamna purakre BJP ki MLA Bungjanging Balte Birtiken Rajit International Airport ta yaruktingai mamangda Chief Minister Yumnam Khemchana matam khara ngaiduna laiki chawrakna nungtilgi pung mari makai tabada MLA asibu Delhi da punabagi damakta airport ta air ambulance ama ngairaga laiki thuna yang MLA Balte Manipur lenga ke ambulance amada family gi miyoy ani ga loinana yorakhi mahakpu airport ta Chief Minister Waikem Chana taram oki air ambulance ta pukatringai dige Chief Minister ga MLA asiga ambulance ta yamna sikna wari sanaki pawasina makatana hai Bungjanging Balte masagi anaba asina maram oiraduna mahakpu layeng bada mateng pangnana ba Manipur lengak ta haijaraki mahakna haijarakpagi matung ina Chief Minister masamakna akanaba mineng chengduna Bishnupur district ki Phaujakhai da thanga assembly constituency gi MLA Tongrom Robindro amasung Kumbi assembly constituency gi MLA Sanasam Premchan ngaiduna lehenki MLA ani asina Bungjanging Balte ga loinana Imphal tamna lakhi amasung Chief Minister na ngaiduna leiriba mafamduda makhoigi ambulance adu thaujilaki panbaya badi Manipur thokiba kangluki irang thoklakiba matam adu tamhapu masak khangdaba kangbu amana Rims Road ta tamthina phubadagi MLA se yamna sathina sokibani matamdagi government na mahakpu khudaki oina air ambulance langduna Delhi da puraga layeng chathaki matam sangna layenglaba tungda mahak pharaktuna mayum Fairjonda lakibani mahakna mayumda halakpada Manipuri maitaiga khana danaba amasung ingna sikna laiminanaba wafam ahanbu oina phongdoklamkibani MLA asibu ngasi nungtil Phaujakhai ikhaida oktuna purakpada yaukiba MLA Tongrom Robindron hai Manipur anoba popular government lairakpadagi ingtappa pibam hanjilhanaba hotnatuna lakli athubu matamda mahusagi pibamda hanjillagani haibagi thajaba lei Bungjanging Balte Imphal da laktuna mapan state ta layeng bachatna kinabagi thorang asi ingtappa hanjillakpadagi khudam oiba lawba yabra hangbada mahakna hai lenga ki maru oiba pandamdi ingtappa pibam hanjilhanbani tongan ba furup ki miyoy sing saruk yaduna assembly bifam pangthokibadum hausagi pibam hanjillakpagi maru oiba khudam oina lawba yai hairi Russia की यूनिवर्सिटी हॉस्टल इंडियन मरी थांगना थिनबदगी सोकले रशिया की बास्कोटोस्तान रिपब्लिक ता लेबे यूनिवर्सिटी अमगी हॉस्टल द थोकपा थांग थिनबगी थौदोक इंडिया मसा मरी यावना अतोपा कयामरम असोक अपन नंगले हाइन इंडियन एम्बेसी ने फोंदोखरे सोशल मीडिया प्लेटफॉर्म एक्स थकलक वरोड अमदे एम्बेसी ने हाइ लेबक थिबा थौदोक अमदे इंडिया मसा मरी यावना मिय कयामरम असोक अपन नंगहनबगी पाव फंगले सोकलबा महिरोइ सिंग द मथौ ताबा मतंग पांगनबा थौरांग लौखटपा हौरे एम्बेसी ने मरी लेनबा अथॉरिटी सिंग पाव फंगनदुना सोकलबा इंडिया मसा सिंग अदुगी मतंग पांगनबा होनरी रिपोर्ट अमन हाइ सही नौरिबा मिय अमना बास्केट स्टेट मेडिकल यूनिवर्सिटी की dormitory da sangaklaga mafam aduda leiramba mahirui singda thangna thinkibani mioi adu phanaba hotnarba police officer ani su asok apan nangki hojik phawbagi oina asok apan nanglaba mioi singi maming mathana jingba authority singna official oina phongdorakpa leitri Dalai Lama ga Epstein ga mari lena de Tibetan spiritual leader Dalai Lama ga Jeffrey Epstein ga mari lena de haina phongdokre media report Khada Dalai Lama gi maming Epstein file le yaure haina phongdolakhiba matangda sengdokladuna Dalai Lama gi office na wafamasi phongdokibani IANS ki report amana hai Buddhist lusingba
asina maming message for dummies kauba larik amada yaure haina media report khada phonglakpa laiki Dalai Lama ga Jeffrey Epstein ga mari lain hanbagi mong tongan tongan ba social post kaya thagalak pasu laiki Dalai Lama na ngasi phawba Jeffrey Epstein ga unakiba laite mahaki mihut tharaga unhankiba su laite haina Dalai Lama gi official na thadorakpa warul amada phongdorakli kumja 2012 ki October thakiba email amagi matang da paladuna report khara na hai Tibetan spiritual leader asena Epstein ga kayarak hanna unaki United States ki Department of Justice na Epstein ga mari leinaba record kaya phongladuna asobu wathok ama oirakraba matungda Dalai Lama gi office na sengdok warul asi phongdoklakhibani